Naga Lup Marina Lamdam Sidagi illegal immigrants sing Khandok to Namaram Dahlan Kinaba PM the Taksin Crave. Lamdam Sigi illegal immigrants sing Masak Khandok to Namaram Dahlan Kinaba Ain Kaina Kundalaita Siliba sing Taktok Naba Kuki armed militant group sing Naga area de Giloktok Kinaba Madilam Damasida. Santi amasung tangdu laitaba fibam hanjilaknaba central government na mathau taba thabak sing athubada paikhat piu haina Liangmai Naga Council Rongmai Naga Council Jeme Naga Council amasung Inpui Naga Union ga punba body oriba Joint Draft Council na India gi Prime Minister da memorandum pisinduna taksin khrei Prime Minister da pikiba memorandum aduda yauriba singdi maru oina lamdam asegi indigenous community singda chawna chaitheng piragliba illegal immigrant sing masak khangdoktuna athubada maramda halanna ba thabak paikhat piu 1951 dagina 2011 fawbada state asida Kuki singi missing hengalakpagi chang asi chada 460.7 gi changda 79,919 dagi 4,48,214 ni hariba decade taruk asegi manungda 1981 dagina 1991 fawbagi decade asida Kuki singi missing hengalakpagi chang asi chada 66.4 oiki aduga decade taruk asida Kuki singi missing hengalakpagi chang asi chada 34.72 ni 1952-57 da Kuki gi MLA Naga gi MLA Taret Lerambadu ing 2025 ki matam dadi Kuki chin MLA Tara aduga Naga gi MLA Tara oiri 1881 da Kuki gi missing 10,423 aduga Naga na 66,046 oirambadu 2011 census ki matungina Kuki gi missing asi 5,11,546 aduga Naga gina 6,35,070 oiri masi maru oina yumthang nariba laibak singdagi Kuki illegal immigrant kaya changsilakiba adunani Kuki group singna lamdam asegi indigenous community singda ka henba thawong kaya amasu leptana chathari maru oina Kuki singna Naga gi miyoi kaya ama Hatkhre ain kaina changsilakiba Kuki sing asina lamdam asegi cultural identity economic stability amasung traditional livelihood ta akiba kaya piri maru oina major highway singdana asiguma thawong sing asi chathari paksana umang kokthok tuna poppy cultivation tawnabagi damakta Chengungum saubagum anauba khul kaya amasu chongthorakle loinana nauna thorakiba khul sing adu makhoi khulai paiba militant sing nangak seli hariba militant sing aduna national highway da chaliba commercial vehicle degi illegal tax kaya amasu khomgatuna makhoi gi hignabagi hak oiri group sing asina Imphal Valley gi akangnaba community amabu national highway da chathok chasen tawbada thingba thamli Naga khul sing gi mayada unauthorized oiba check gate kaya hangdoktuna chathok chasen da apanba piri masina lamdam asegi indigenous people sing tambangamdabagi phibam da laklei maram aduna Center gi maikai degi illegal immigrant sing khandok tuna maram da halan khinabagi thabak athubada paikhat piu hai pa haibada ngariba angang yauna imung amagi miyoi manga huntalan mina Hatkhre tha asigi kungani pan degi hauna Myanmar huntalai nga na tangkak naina mikhal pangthokadoriba chairak asida Myanmar huntalan mina nongthak degi bom tha daduna Saigang region gi wetlet township changarang chatpa haibada ngariba angang ama yauna imung amagi miyoi manga Hatkhre hari Township aduda laiba miyoi singna phongdokhiba warol amada huntalan mina township adugi manungda laiba Nanmo village da laiba soft house amada bongi landa chathakibada chahi ani khakta ngai binupi macha ama yauna imung manungi miyoi manga adu hatkibani haidi huntalan mina nongai matungna mapanga kalaba bom ani thadarakhibaga loinana bom amana soft house amada taki Atopa amana mok singna laiba mafam amada tasin ki bom gilanda aduda marai bakthi khriba singi manungda chahi kunga manga amasung kunga mari gi naha oiriba couple ama amasung makhoi gi chahi ani gi machanupi su yauki haina khunja singna phongdongnareki atopa laibak thiraba sing aduna nupa singni haina khunja singna phongdorakhibaga loinana makhoi hakchang sing adu numit adumakta da aroiba mathau mangam pangthokri hairi hunjalan migilanda aduda yum manga chawna amanga ta thokibaga loinana chahi tara suraba angang ani amasung mapung marai faraba miyoi ahumsu asopa nangki haina khunja singna phongdorakpaga loinana angang amana mamita soki amasung atopa amana makokta soki hairi hunjalan mina nongthaktagi landa chathakhiba matam aduda makhal amatagi khuthongna kiba leite haina su khunja singna phongdonaraki yum chani rom leiba khul aduda mamang chahi gi me da su hunjalan mina landa khibagal loinana yum kontra hena maina tumna thadolam khibani hari leiba aduda chahi asigi December kungani pandagi mikhal pangthokna ba hunjalai ngana lauthokraba matamdagi hauna hunjalan mina micham singda onsenduna landa bagi thabak sing leibak sin bathungna chatharkhibani haukiba thada su hunjalan migi nongthaki landa da miyoi chamagani fugani pan hatkhi haina su national unity Government ki Human Rights Ministry na thamlaki kumja 2021 dagi lanmina laingak pairak padagi hauzik fawbada hunta lanmina nongthaktagi landa chathaduna miyoi lising amaga chamri gi mathakta Hatkhre hari Indian rupee ki value hantarakre US dollar amaga lupa 90 ga manare
India amasung US ki marakta lanon itiki oiba yana cherol khuyek pinaba dumak thintaduna leibaga loinana Indian rupee ki value asi asum hantaraktuna ngasi US dollar amaga Indian rupee 90 ga manaduna puwarida Indian rupee asi khwaidagi mapangal sonba matam haibadu oikre haidi ngasi ayu anganbada US dollar amaga Indian rupee 90.26 ka manaki mamangda US dollar amaga rupee 89.9875 manaduna Indian rupee ki value khwaidagi nembagi record leikhibadu ngasi gi record asina thugaikre haidi Panba yabadi Indian rupee asi chaliba sahi asi gi oina khwaidagi performance fazadaba forex ama oina masing thabada yaukhrabani akhak ahi singna phongdokhibada US amadi India ge lalon itiki yana cherol khuyek pina daba sina laiba asida foreign fund changlakpagi changwat pana rupee gi mapangal sontharakhiba oigani haidi Manipur da assembly election gi manam namba haurakle politics tagi nathai raba irengbam Hemochandra NPP gi BP Hatkhre Kumja 2027 pangthokadaba Manipur Legislative Assembly gi mikhal gi manam namba horakle India National Congress tagi toklaga matam khara politics tagi nathaiduna leiraba tungda singjamai AC hanagi MLA Irengbam Hemochandra National People's Party NPP da changkhibaga loinina party asigi National Vice President Hatkhre National President Conrad K Sangmana ngasi thokiba notification amagi mathung ina Irengbam Hemochandra bu NPP gi Constitution gi Article 11 gi makhada kumja 2025-28 fawbagi National Vice President oina khudakta gi thabak paina na bakhangan kre I Hemochandra da fam puna ba scenery ba National Vice President gi fam asi Manipur gi Deputy Chief Minister Yumnam Joy Kumar na matam khara purambani madugi matungda mahak state ki president oina matam khara gi thau puhalakhi aduga hojikna party sina kauthok laga thamli Irengbam Hemochandra matam amada Manipur gi politics ta maming yamna chatpa Irengbam Tompok ki machana pani mahak Manipur Legislative Assembly Speaker oirambata natana kayara khanna Minister oiram labani mahak kumja 1965 ki February taraga humdoi da pokhibani aduga apokpa leikhidra matung yamna nauna haibadi kumja 1991 da politics ta changlak pagal doinana singjamai ACG MLA oirakhibani mahak kumja 2010 dagi 2012 fawba Manipur Legislative Assembly gi Speaker oirami Imphal Airport ki Integrated Terminal Building matamga chana na sengbanaba khangankre Imphal gi British Indrajit International Airport ki nauna sengbat sagaliba Integrated Terminal Building matamga chana na sengbanaba Manipur lenga ke Additional Chief Secretary Transport Anurag Baspai na mari leinaba singda khangankre Imphal International Airport sengbat sagaliba sigi matangda pangthokpa review meeting amada mahangna wafam asi khangankibani review meeting aduda Airport Authority of India gi project team Manipur lenga ki Works Department State Transport Department amadi anauba Integrated Terminal Building asibu Sem Sariba Agency ki official sing sarugyaki mifam aduda Airport asigi cargo terminal athubada thabak hounabagi akupa warol yawba action plan ama finalize tawki loinana National Highway dagi New Integrated Building tamna lakadaba land taru ki lambi asisu Works Department athubada thabak haunanaba amadi apiba matamgi manungda loisinaba mari leinaba singda khanganki loinana Imphal International Airport ki paikhaliba project sing khumang chausinaba lenga ki maikaidagi pangba yaba mating pumna maksu pangani haibagi thajaba mari leinaba singda Additional Chief Secretary na thajaba pikhi JEM gi nupi jihadi lishing manga na suicide attack chathanaba sem sare Pakistan da base tauba JSA Muhammad JEM gi nupi jihadi lishing manga rom na India gi tungan basingda suicide attack chathanaba tharang lokhale haiba wafam ama khangnare JEM gi luchingba Masud Azarna social media da thagalakhiba post amadagi wafam asi khangnarakibani hiram asigi matangda report amana haining thina training tawraba JEM gi nupi jihadi lishing manga romna suicide attack chathanaba sem sari wafam asi khanglakpadagi khanaba security ki checksin tharang lokhatpa haure hari Masud Azarna social media da thagalakpagi post amagi matung ina nupi jihadi sing ningthina training piraga tungan ba district singda suicide attack chathanaba tharang lokhalakpani Pakistan occupied Kashmir POK gi district khudingmakta terrorist group asigi district headquarter hangdoktana nupi jihadi sing training pibigi thabak leptana chathari hari Indigo gi staff watpadagi flight chahum hena cancel tawkre Indigo gi tungan mafam singda paigadaba flight chahum hena cancel tawkhibadagi Delhi Hyderabad Kolkata Bengaluru amadi atai mafam khara da passenger lising kayana khudongcha daba mayoknakre haukiba laiba pokpa numita Indigo gi flight chama hena cancel tawki ngarang su flight hena cancel tawki mamang tha da lengang na thokiba anauba regulation amana maram oiraga pilot amasung crew watpadagi tungan mafam da paigadaba Indigo gi flight sing cancel tawkibani Directorate General of Civil Aviation DGC ena thokiba order amagi matung ina pilot amadi cabin crew na cockpit leibagi akangnaba matam lepki micham miyam amadi passenger sing safanabagi pandam da lengang na order du thokibani pilot amadi staff watpa Indigo gi damaktadi regular flight service tawbada chawna awaba mayoknaki MLA Hatkhre Kuki Mla mawong amatada Sougatlaroi team masamak thadau community ki member ama oiriba 51 side to
ST Reserve ki MLA Hatkhre Kuki Mla masamangna thadau community ki identity bu miraibagidamak mahaki political amadi ideological position da makha tana thadau community na Sougatlaroi haina thadau inpi Manipur team na thadorakpa cherol amada phongdorakli thadau inpi Manipur na thadorakpa cherol amada MLA Hatkhre Kuki thadau drive ki member ama oibada natana Hanbung village ki chief oiribani adubulaibak thibadi Kuki inpi Manipur Kimbu Saugatuna Hanbung village ta tha sigi amadagi manga fawba Kimgi General Assembly pangthokhali Masimak thadau identity bu miraibani masimang na mahang masa mahagi community bu mirairaga mitop oiriba Kuki bu Saugatpani thadau amasung Kuki identity animal claim taunaba honarakpa asi masana mabuk sengde haiba takle hairi maram asina mahaki political amasung ideological position da makha tana thadau community na Sougatlaroi mahak masana su mahak asi thadau ra natraga Kuki ra haiba miyam da khangan gadabani mahak masana Kuki ni haiba tarabadi controversial oiraba any Kuki tribe ki category oirabana mahak masagi thadau tribe ki certificate surrender taugadabani amadi mahak ki personal political agenda da thadau community ga makha tana mari leina de haina su phongdoragi miyamna nungnangba phongdoknarakpadagi mobile handset singda cyber security app install tauhanaba tharang handokre Maikai kayadagi miyamna nungnangba phongdoknarakpadagi mobile handset khudingmakta cyber security app install taugadabani haiba Department of Telecommunication gi tharang adu khongpham handokre handset khudingmakta Sandar Sati mobile application install taugadabani haiba tharang adugi mayokta ngarang opposition na kana yaningdaba phongdoknarakpadagi parliament ta charang na bathoki question hour gi matamda Congress ke MP Dipendra Hudana Hiramasigi matangda haiki lengana lokholakliba tharang asina micham miyamgi privacy da khut thingjinba oina thokani constitution gi wangmada lanai miyoi singi ningtambada khut thingjinba chumde haiba wafam su pukhatkhi wafam adu taraba tungda telecommunication minister Jyotiraditya Sindiana Lok Sabha da haiki lengana lokhaliba tharang asimak sungsoi soidana chatna hangani haiba leite tangai fadrabadi lenga ki order adu semdok semjin tawgani mobile handset khudingmakta Sandar Sati app install tawhanbagi matangda akhang ahei singna haiki app asegi kanaba amasung kanadaba kaya marum lei kanaba kharadang panba tarabadi kanagumbana mobile handset huran kiba matamda irai line block tawbo yagani telephone gi khuthangda kanagumbana namthak tawbagi thawong chathaba ngamloi leibaki tongan tongan ba mafamda chathariba digital fraud ki case laksen bada chawna mateng oinegani hairi Ebasigi kanadaba amasung khudong thiningai oibasingi matangda akhanga heisingna hai mobile phone sizinariba miyoi singi right to privacy da khuthing jinnabagi pandamda lengangna khanaba tharang sing asi paikhalakpani ebasi install tawrabadi mobile phone sizinariba miyoi aduna kana kana ga wari sanabage haibana chingma pumna maklenga ke authority singna irai line khangma ngamlagani miyoi adugi personal data amadi aron athupumna maksu irai line khangma ngamlagani legal expert singna nungnangba phongdongna rakraba matungda central government na Android phone khudingmakta Sanjar Sati app install tawgadabani haiba tharang adu khongpham handokpa takhi Paksana popi tharakpa lenga ke ayaba yaudana lambi semjilakpagi matangda Tribes Council na PM da Hatkhre ayaba yaudana mitop changlakpagi matangda akhanaba tharang lokhatpiu haina Joint Tribes Council Manipur na Prime Minister Narendra Modi da cherol thaduna Hatkhre Union Home Minister Amit Shah dasu copy ama yaukhiba Wakat cherol aduna hai Thingbina balaitaba mawongda mitop changsilakpana Manipur gi yellow furup singda chawbajai theng ama pirakpaga loinana demography imbalance ka halaklei haukiba chahi kharagi manungda lan gi chaitheng nanglaba Myanmar amasung imlonariba state singdagi mitop kaya thingba laitana changsilaklei mitop kaya changsilakpana maram oiraga Manipur gi cultural identity amasung sel thunggi phibam da chawna akaiba thogalakpaga loinana yellow furup singi punsi mahingda chawna singnaraklei maruoiba highway Paring manakta anauba khul kaya semgalakpaga loinana mafam kaya da paksana umang kokthokduna popi pambi thabagi thawong chatharakpa thengnare mapandagi changlakpa mitop singna popi thabagi thabak paikhatpada khulai matik chana paiba militant group singna ngak senduna leiri hairba miyoi sing aduna national highway singda chaliba commercial vehicle singdagi illegal tax lawbaga loinana naga furufna khundaba mafam singda paksana naga tabagi thawong chatharakle Thawong asina environment ta chawna akaiba thoalakpaga loinana public health amadi national security da su chawna singnarakle mapandagi changlakpa khulai paiba miyoi sing aduna Imphal tampakta lairiba khanaba furuf ki miyoi sing national highway da chathok chasin tawbada thingma thamli naga sing asengbala makhoi gini haina claim tawrakpaga loinana separate administration ki demand fawba tawrakle yellow furuf sing ayaba yaudana tongan tongan ba khul sing fauna hannaba intervillage road sengbalakle Nagagi lamda Tiger Road amadi German Road haina mingthon malambi samjilaktuna yellow mi singda chawna singnaraklei masina maram oiraga yellow mi sing tamba ngamdaba fibam amada leire pali
Memorandum aduda makha tana hailamda masigi asengba yellow missing masagi lamda refugee oina hinglakpa yabagi fibamda leire Kuki singna yellow fruit singi mathakta chathakhiba ka henba thawong singi matangda palladuna cherol asina hai kumja 1888 ta chachat Kuki singna Sifong Naga village ta attack chathaduna miyoi kaya halakpadagi Naga kaya khun thadokuna chenakhi kumja 1892 da Chingjaroi village ta Kuki singna miyoi chani ga marfuga taruk hatkibaga loinana Lanthum kaya marum lutauki Taraga mapan suba chahi chagi athengbada Kavui village kun amangata thoan kibaga loinana miyoi chani ga humputaraga taruk mangakak tuna hatki kumja 1880 gi February da chasat Kuki singna Chingso Tangkhul village ta attack chathaduna miyoi nifuga manga hatki kumja 1905 ta Makui Jalerong village ta thengkhang anirak attack chathaduna miyoi humfuga mapan hatki kumja 1917 dagi 1919 fawada Kuki singna Tintong ria da attack tawduna nongma khaktada Naga chaniga marfuga mapan amasung maitei mari hatki awangka somda kunja kaya hatkibaga loinana Makoi village ta Naga 70 Dalong village ta Naga tara Athui Chandai village ta Naga tara Awangkhul Lungcham village ta Mongjarong Bonrong khunau da Naga kuntraga mapan Kharam village ta Kharam Naga chaniga yangkai Goitam Nungadam village ta Chamaga Humfutaraga taruk Kasom Tangkhul village ta Naga nifuga manga Lamdang Mai Chiru village ta miyoi kuntraga manga Ngarian Kabui Naga village ta mari Khongha Khul Kabui Naga village ta kunga taruk Kharam Pilam village ta kuntraga manga Pungsum Chingmai Khunau Kabui Naga village ta kunga mathoi na chingmani haina palli Nehru na Babri Masjid amuk hanna saba pamki haiba Rasnath ki wafam minambani haina Congress na thina chaikre Haujikti thugaikhraba taraga taruk suba chahi chagi Mughal Mosque Babri Masjid ado public fund sizinaduna Jawaharlal Nehru na saba pambagi matangda chaiduna Defense Minister Rajnath Singh na phongdokiba wafam aduda Congress na thina paukhum pirakre X ta yumsa kaisa numita thagatpa post amada Congress luchingba Manikam Tagore na BJP gi minamba adu puthoki amasung madugi wafam adu saugatnaba akoiba natraga documentary events laite haikre Laisang amu hana saba yauna liningi mafam singi damak government ki sel sizinabagi mauta Nehru ji na kanna lepami million kaya na khurumnariba symbol ama oriba Somnath Gujarat laiba maming chapa laisang amagi fawba Nehru ji na public funds sizinaba yaramkhidraba Babri gi matangda taxpayer money sizinanaba mahakni karamna hodoklamgadoribano haina Tagore na haiki India gi Iron Man ex deputy prime minister Sardar Vallabhbhai Patel gi 150 suba mapokumon gidamak Badodara manakta pangthokpa tharam amada Rajnath na phongdokhiba wafam sing adugi matung Congress ki paukhum adu pirakhibani Thorom aduda Rajnath Singh na haiki Pandit Jawaharlal Nehru na Ayodhya da Babri Masjid adu public fund sizinaduna amu hana saba pamki haudokliba wafam adugi makta lepkhiba adu Gujarati mama amana pokkiba Sardar Vallabhbhai Patel ni mahakna public fund sizinaduna Babri Masjid saba yahankhide Rajnath ki statement sing asi history nate magi wari sing asi politics ki matangdani haukiba matam adu amu hana ithoktuna hojiki matam bu thugaina bani BJP ki lalongdi atai karisu nate ekhoi gi founder sing ikaiba piba samjin sajin ba wari sing puthokpa amasung nangpak tahana bagi hukam sin bani haina Tagore na haiki Patel na sikraba matungda mahaki damak memorial sanabagi damakta achamba miyamna fansing khomgatki adubu pau asi Nehru ji yaukibaga mahakna Sardar Patel di longmi singi luchingba amani maram aduna sel asi khungang singda guha sing amasung lambi sing sembada sizinnagadabani haiki maduda guha sing amasung lambi sing sembadi government gi mathauni haina Rajnath Singh na haiki Pandit Nehru amasung Sardar Patel na nungsinaba mari ama leinaramki haibase ekoi pumna mangna khangi amasung Pandit Nehru gi logistic Icham chami madudi Mok Singh Temple Singh Church Singh natraga Gurdwara Singh da public money sizinnaroidabani haibasini Putin gi damak marol manga gi security ring thorang tawkre India da lakadoriba Russia gi President Vladimir Putin gi khongset ki mangwana loinana Russia gi Presidential Security Service tagi thak wangna training tawraba personnel amasung India gi National Security Guard tagi makok thongba commando sing sniper sing jammer sing amasung AI monitoring marol manga gi security ring ama thorang tawkre Prime Minister Narendra Modi gi invitation da India Russia annual summit yauna India da lakliba Putin na hayeng numidang waram Delhi da thunglagani Russia gi President aduna Prime Minister ga chara saminagani madugi nongmagi matung Mahapur Rashtrapati Bhavan da ceremonial welcome ama pigani kona Iran numida mahakna Rajghat Mahatma Gandhi gi memorial da chatkani madugi matung Putin na Hyderabad House da summit adu amasung Bharat Mandapam da thorang ama yaugani Rashtrapati Bhavan da President Draupadi Murmu na senba chaklen amada sumangna saruk yagani marol manga gi security ring
adu tharang tawkre amasung president na hek landing tawrakpaga makhoi khudima active oiragani amasung control room ga paw fauna duna leigani NSG amasung Delhi police ke officer sing na mapan thangba marol aduga Russian presidential security na manung thangba marol sing paigani Russian President aduna Prime Minister Modi ga leiminaba matamda Prime Minister bungakliba India ge Special Protection Group ki commando sing na manung thangba security ring adu da yaugani Putin na chatkadaba mafam sing da Russian security official sing na section thorang chathari Putin na sizinaba khulai matik chana palaba luxury car Houre Senat Moscow dagi purakre Pakistan amadi Bangladesh ki nupi sing pamda China ki nupa sing na selfie raga luhongduna launa rakre Pamda Pakistan amadi Bangladesh ki nupi sing China nupa sing na selfie duna luhongduna launa rakre haina phongduragli report asagi matug ina China da kumja 1970 dagi angang ama pokpagi chatna kanglon yamna section na chana rakhibana maram oiraga China hariba leba asida leiriba nupa sing na luhongning labasu nupi leirakta dagi Pakistan amadi Bangladesh ki nupi sing selfie duna luhongbagi chatna bi asi lakhibani panba yabadi China hariba leba asi khatna chana kanglon aduna maram oiraga ahal ngakta leiba ama oirakibani chawkhatpagi lamdasu migi masing hantarakpana achauba akaiba kaya tholakre China gi nupa singna lairaba leibak Pakistan amadi Bangladesh gi nupi singda sel khara piraga yaba thirakibani hai Putin gi New Delhi khongchat mangwena na Moscow na maroiba military pack haunabi matung ina ayaba pikre Russia gi President Vladimir Putin gi December 2 amasung 5 gi state visit adugi damak New Delhi da chatringai gi hek mamang da Russia gi state Duma na haunabi matung ina India ga tawnaba maroiba military logistic pack ama ayaba pikre The Reciprocal Exchange of Logistic Support RLEOS adu February taragani pa na sahi tawnakibani madu haukiba chayolda ratification gi damak Prime Minister na Mikhail Mishustin da puthoki Duma gi website ta thagatpa marik chumba singi matung ina agreement aduna joint exercise sing training program sing humanitarian operation sing amasung disaster relief mission sing yauna hiram kayamuki damak nakalani maktagi military aircraft jahaz sing amasung atai formation sing da amana amagi facilities sizinanaba ayaba pikhi Masigi arrangement sing ase government animak na thabak tawnaba yanaba khudimakta apply tawgani Putin gi khongchat asida defense amasung trade deliverables sing ama sakthoknaba Yaugadaba Prime Minister Narendra Modi ga loinana pangthokadaba 19 suba annual bilateral summit yauri khongchat adugi mangoina na Kremlin wangangloi Dmitry Peskov na wari sanaba singda oithoklaba yaba ahanba S-400 missile system amasung Su-57 fifth generation fighter jet ki khanaba yauraba yai haiki Su-57 asi malengi manungda khwaidagi faba plane aduni haina mahangna haiki amasung Brahmos kumba project singi kuthangda yauna Moscow na defense technology gi mari sing pakthok chakthokna batharang tawri hari ayaba pikiba military pack reciprocal exchange of logistic support RELOS na Russian military aircraft vessel sing amasung personal bu India gi base sing amasung infrastructure sizinaba yahali aduga India gi forcing busu Russia da maduga cham manana tawba yahali